Laibak asigi district chahumda COVID-19 na nava leite phagalakpagi changsa kulhumdoi dasmi kuntra humdoi ni. Kendra gi Health Minister na phongdokhibada laibak asigi oina district chahumda COVID-19 na nava leite. Numit 8 ni gi manungda district marifu da laina asina nava leite. Numit 10 ga marini da district nemfu ga tareta su laina asina navagi report leite. Masida natana numit 19 da district 10 ga tareta laina asina navagi report leite hairi. Adumakpu laibak asida nongna coronavirus case haukiba pung kunmari da lising amaga changwa nemphum doi report tawkibaga loina apunba masing lising kunmapan chamri kuntra ga manga yore. Sikibana chamapan kuntra mari ni naba phaduna recover tawkibana lising taruka chanipan humpu mapan ni phagalakpagi chang asi chada kulhumdoi dasmi kuntra ga humdoi ni masi ngasi ayuk phawbugi oina ni masi haukiba numit humni asida tara dasmik mapan down torkravani haina Union Health Minister Dr. Harshvardhan na phongdokre. Maharashtra na laina asi navagi khwaidagi wangbaga loina na lising nipan ga changwa maudra yaure. Tamil Nadu dana lising amaga chamapan kuntra ga taret, Jharkhand dana chamaga ahum, Madhya Pradesh dana lising aniga chahum kuntra, Rajasthan dana lising aniga chani humpuga lithoi, Gujarat dana lising ahum ga changwa nempuga nipan ne. Assam da su COVID-19 na naba amaga thengnabadagi laina asina naba kuntra ga taruk sure. State adugi Bongaigaon district ta sahi tara ga taruk ki nupi macha ama test tawbuda positive oire haina Dr. Hemanta Biswana phongdokre. Bongaigaon gi Samrada leiba nupi macha asi Delhi da pangthokiba markas ta saruk yarubani haidi. Amaromda Karnataka da su journalist ama test tawbuda positive oire haina Karnataka gi medical minister Sudhakar na phongdokre. Loina na topa paw amana Khurai angaubi thingle coordinating body Khurai angaubi hairiba film asida Khurai nupi bu chawkhunaba oirabasu phajadaba clip asida Khurai nupi bu hunduna amadi phajadaba wahi wata ngangliba asida sahi lising iramdamgi ichechel sing mitlu pirang iroi nagadaba sing asi yenglaga warep kaya lawtuna athingba thamle haina coordinating body Khurai na thadorpa cherol da haide. Cherol asina Khurai angaubi gi producer amadi script writer na atuba matamda film asigi cassette amadi hard copy ama coordinating body asida sinava kupna punna yengminaba amasung paminaba aduna film asigi matangda punna gyan taminadriba fawba kaithel la cassette thadok pidanaba amasung makhata na uhandaba amadi Khurai nupibu karemnabiba phajadaba clip asi iramdam Khurai gi yengbiraga social media na chingbada share amadi save tawbiganu. Film forum nasu masigi matangda midyeng changbiyu haire. Loina na topa paw amada class 11 gi mahiroi singda 12 ta promotion piragani. Lockdown amadi curfew na chahi asigi March thadagi mahiloisang sing thingjin khibagi class 11 da tamliba mahiroi sing term and condition yenglaga class 12 ta promotion pinaba Kosem gi secretary da academic session 2019-20 kaidana Manipur Sarkar gi commissioner education school gi che iduna khangan khre. Class 11 dagi 12 ta promotion pinaba gi wafam asi handakta tha asigi kungamari da phamkhiba state cabinet ayaba pikhibani. Promotion asi test performance yenglaga pinaba sukhangali. Atopa paw amana miyoi ama toilet manungda siduna leiramle. Ngasi nungthil pung 2 ga minute kunlom tabada khavai soida leiba Friendly Enterprises ki toilet ta miyoi ama siduna leiramle. Siram kibadu Gopal Dhaka chahi nimpuga mari apokpa Karna Bahadur Kangla Tombi haukiwa customer attendant oiba sina toilet changbada manung thonglon sinduna leiramba thengnakhi. Mahak kaubuda paukhum amata phangdabadagi toilet adu hangdoklubada miyoi adu siraga leiramkhibani haide. Masak maming khangba ngamdre Thogdok aduga mari leinana police na case ama register tawkhre hairi.